ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯕꯨꯡ ꯀꯣꯟꯁꯦꯡ 8ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯇꯨꯂꯨꯋꯥꯡ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯐꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯕ ꯍꯧꯔꯦ꯫ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ? ꯅꯨꯄꯥ ꯑꯃꯅ ꯋꯥꯗꯣ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯥꯔ, ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯀꯌꯥ ꯍꯩꯅꯖꯔꯣꯏ꯫ ꯇꯧꯅꯤꯡꯕ ꯂꯩꯔꯁꯨ ꯁꯥꯔꯅ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯍꯦꯔꯥ, ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ ꯅꯪꯁꯨ꯫ ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯁꯥꯔ꯫ ꯂꯨꯋꯥꯡ ꯃꯃꯤꯠꯇꯨ ꯈꯥꯔꯞ ꯌꯦꯡꯂꯒ ꯇꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯩꯅ ꯇꯤꯡꯈ꯭ꯔꯤꯕ ꯁꯦꯟꯐꯝꯗꯣ ꯅꯣꯏ ꯀꯌꯥꯅꯣ ꯃꯁꯤꯡ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯈꯜꯂꯤ ꯄꯨꯁꯜꯂꯛꯂꯤꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ꯫ ꯃꯈꯣꯏ ꯈꯪꯂꯦ ꯀꯣꯟꯅ ꯊꯪꯗ ꯚꯥꯞ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯁꯥꯔ, ꯃꯦꯗꯥꯝ ꯃꯥꯂꯤꯌꯥꯒꯤ ꯋꯥꯔꯥ? ꯂꯨꯋꯥꯡ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯅꯥꯅ ꯃꯥꯗꯤ ꯃꯦꯗꯥꯝꯅꯤ ꯍꯥꯏꯔꯤꯕ? ꯃꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦꯅꯦ꯫ ꯏꯃꯨꯡꯁꯤꯗꯁꯨ ꯃꯥꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯥꯏꯗꯅꯣ ꯌꯣꯟꯊꯣꯛꯈꯤꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯁꯥꯔ, ꯋꯥꯐꯝ ꯑꯝꯇꯒ꯫ ꯀꯩꯅꯣ, ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ, ꯁꯨꯝ ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯁꯣ꯫ ꯅꯨꯄꯥꯗꯨ ꯋꯥꯁꯨ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯒꯦ ꯈꯜꯂꯗꯨꯅ ꯀꯨꯏꯅ ꯍꯥꯏꯗꯅ ꯂꯩ꯫ ꯀꯩꯅꯣ, ꯀꯩ ꯋꯥꯅꯣ? ꯌꯥꯝ ꯂꯨꯕ ꯋꯥꯔꯣ? ꯅꯨꯄꯥꯗꯨꯅ ꯊꯨꯅ ꯃꯦꯗꯥꯝ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯐꯝ ꯑꯃꯈꯛꯇꯪ꯫ ꯂꯨꯋꯥꯡ ꯃꯃꯤꯠꯇꯨ ꯄꯩꯅꯦꯡꯂꯗꯨꯅ ꯍꯥꯏꯗꯤ ꯄ꯭ꯔꯤꯇꯤꯒꯤ ꯀꯩ ꯋꯥ? ꯀꯔꯤ ꯑꯔꯣꯟꯕ ꯋꯥ ꯂꯩꯔꯒꯦ? ꯅꯨꯄꯥꯗꯨ ꯍꯥꯏꯁꯨ ꯍꯥꯏꯗꯣꯛꯂꯨꯒꯨꯝ ꯀꯤꯁꯨ ꯀꯤꯔꯛꯂꯦ ꯃꯌꯥꯗꯨ ꯆꯤꯛꯁꯤꯟꯗꯨꯅ ꯁꯛꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯄꯜꯂꯛꯂꯕ ꯋꯥꯅꯤꯅ ꯈꯪꯅꯤꯡꯕꯅꯁꯨ ꯍꯦꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤ ꯃꯥ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯤꯕꯁꯤ꯫ ꯅꯨꯄꯥꯗꯣ ꯌꯥꯔꯔꯣꯏ ꯈꯟꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯥꯔ, ꯃꯦꯗꯥꯝ ꯄ꯭ꯔꯤꯇꯤꯁꯦ ꯗꯦꯜꯂꯤꯗ ꯂꯩꯔꯛꯏꯀꯣ? ꯂꯨꯋꯥꯡ ꯆꯨꯝꯅꯗꯨꯝ ꯂꯩꯔꯝꯕꯅꯤ, ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ꯫ ꯑꯣ, ꯋꯥꯁꯦ ꯃꯌꯦꯛ ꯁꯦꯡꯂꯛꯀꯗꯣꯔꯦ꯫ ꯂꯨꯋꯥꯡꯅ ꯉꯛꯅ ꯍꯥꯏꯕꯗꯤ? ꯁꯥꯔ, ꯑꯩ ꯋꯥꯁꯦ ꯇꯝꯕꯗ ꯈꯨꯗꯣꯡ ꯈꯔ ꯆꯥꯗ꯭ꯔꯦ꯫ ꯀꯣꯟꯅ ꯁꯥꯔꯒ ꯇꯞꯅ ꯏꯪꯊꯤꯅ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯂꯨꯋꯥꯡ ꯂꯥꯡꯇꯛꯅꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯑꯆꯣꯞ ꯑꯅꯪ ꯑꯣꯏꯒꯗꯕ ꯋꯥ ꯑꯣꯏꯔꯗꯤ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯄꯥꯎ ꯇꯝꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯒ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯤꯠꯌꯦꯡ ꯑꯃꯗ ꯋꯥꯗꯨ ꯊꯨꯞꯆꯤꯜꯂꯤ꯫ ꯁꯪꯒ꯭ꯔꯥꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯃꯆꯤ ꯑꯃꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯚꯥꯏ, ꯋꯥꯔꯤꯗꯣ ꯁꯣꯝꯗ ꯊꯩꯗꯣꯔꯛꯑꯣ꯫ ꯁꯥꯔ, ꯑꯩꯈꯣꯏ ꯑꯃꯨꯛ꯫ ꯂꯨꯋꯥꯡ ꯇꯞꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯍꯣꯏ, ꯐꯔꯦ, ꯆꯠꯂꯣ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯃꯆꯤꯁꯤꯡꯗ ꯇꯨꯃꯤꯟ ꯆꯪꯅꯈ꯭ꯔꯦ꯫ ꯁꯪꯒ꯭ꯔꯥꯝ ꯑꯔꯨꯕ ꯃꯤꯠꯌꯦꯡ ꯑꯃꯇꯪꯗꯤ ꯂꯨꯋꯥꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯔꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃꯇꯪ ꯂꯨꯋꯥꯡꯅꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯗꯨ ꯁꯥꯎꯕꯒꯤꯔꯥ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ 2ꯃꯨꯛ ꯁꯨꯔꯦ꯫ ꯐꯣꯟ ꯇꯧꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯧꯁꯨ ꯄ꯭ꯔꯤꯇꯤꯒꯤ ꯏꯪꯒꯤꯠ ꯑꯃꯗ ꯃꯃꯥ ꯃꯦꯝꯃ ꯐꯣꯟ ꯇꯧꯕ ꯉꯝꯗꯦ꯫ ꯃꯦꯝꯃ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯅ ꯃꯁꯥꯗꯣ ꯄꯪꯁꯥꯎꯗ ꯁꯥꯎꯔꯦ꯫ ꯍꯩ, ꯍꯦꯟꯖꯥ, ꯇꯥꯕ꯭ꯔꯅꯦ ꯍꯩ ꯅꯪꯕꯣ? ꯀꯔꯤꯅꯣ ꯃꯁꯤ ꯉꯥꯡꯁꯤꯕꯣ? ꯃꯥꯏ ꯀꯥꯗꯒ ꯂꯩꯇꯕꯁꯤꯕꯣ? ꯍꯦꯟꯖꯥ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯗꯨꯅ ꯃꯥꯕꯣꯛ, ꯑꯩ ꯇꯥꯏꯌꯦ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ꯫ ꯑꯃꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯁꯤꯟꯗꯅ ꯍꯦꯛ ꯂꯩꯔꯗꯅ꯫ ꯄ꯭ꯔꯤꯇꯤꯅ ꯇꯞꯅ ꯏꯃꯥ, ꯂꯩꯖꯁꯅꯨ ꯀꯩꯅꯣ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯦꯝꯖꯤꯟꯖꯁꯅꯨ꯫ ꯍꯦꯟꯖꯥꯅ ꯃꯇꯝ ꯈꯔꯗꯤ ꯆꯥꯛꯈꯨꯝ ꯄꯥꯟꯍꯜꯂꯁꯤ꯫ ꯑꯃꯁꯦ ꯃꯇꯝ ꯈꯔ ꯌꯥꯎꯗ꯭ꯔꯁꯅꯨ꯫ ꯃꯔꯧ ꯂꯩꯅꯅꯤ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯃꯥꯂꯤꯌꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯟꯈꯠꯄ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯂꯥꯂꯣꯡ ꯑꯃꯒꯤ ꯄꯣꯔꯝ ꯌꯥꯠꯂꯤꯕ꯭ꯔꯥꯁꯨ ꯀꯅꯥꯅ ꯈꯪꯕ꯫ ꯍꯦꯟꯖꯥꯅ ꯇꯞꯅ ꯄ꯭ꯔꯤꯇꯤꯗ ꯌꯦꯡꯂꯗꯨꯅ ꯏꯅꯝꯃ, ꯑꯩ ꯀꯩꯁꯨ ꯋꯥꯕ ꯂꯩꯇꯦ꯫ ꯊꯕꯛꯇꯤ ꯍꯥꯟꯅꯗꯩꯁꯨ ꯑꯩꯅ ꯇꯧꯔꯒ ꯂꯥꯛꯏ꯫ ꯉꯁꯤ ꯉꯔꯥꯡ ꯇꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯂꯩꯇꯦ꯫ ꯏꯅꯝꯇꯪꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯥ ꯇꯨꯃꯤꯟꯅ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯄ꯭ꯔꯤꯇꯤꯅ ꯇꯞꯅ ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯦꯟꯖꯥꯁꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯀꯤꯅ ꯇꯨꯃꯤꯟ ꯁꯨꯝ ꯂꯦꯞꯂꯤ꯫ ꯅꯪ ꯗꯥꯝꯆꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯍꯦꯟꯖꯥ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯐꯥꯎꯅꯗꯦ꯫ ꯀꯣꯜ ꯇꯧꯔꯁꯨ ꯄꯥꯛꯅ ꯄꯥꯏꯔꯛꯇꯦ꯫ ꯃꯦꯝ ꯑꯗꯨ ꯁꯥꯎꯗꯨꯅ ꯆꯩꯔꯛꯂꯦ꯫ ꯃꯗꯨꯏ ꯑꯉꯥꯡꯗꯨꯃꯁꯨꯅꯦ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤꯅꯦ꯫ ꯑꯩꯅ ꯉꯁꯤꯅꯦ ꯈꯣꯏꯗꯧꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯤꯀꯣ ꯃꯤ ꯍꯥꯠꯂꯛꯀꯅꯤꯀꯣ꯫ ꯄ꯭ꯔꯤꯇꯤ ꯇꯞꯅ ꯃꯃꯥꯕꯨ ꯇꯞꯊꯍꯜꯂꯤ꯫ ꯏꯃꯥ, ꯑꯝꯇ ꯉꯥꯏꯈꯣꯁꯦ꯫ ꯄꯥꯈꯪꯅꯤ ꯀꯩꯅꯣ, ꯆꯠꯖꯁꯅꯨ꯫ ꯃꯃꯥꯟꯅꯕꯒꯤꯗ ꯉꯥꯎꯊꯣꯛꯆꯁꯅꯨ꯫ ꯏꯃꯨꯡꯁꯤꯗ ꯁꯨꯔ ꯅꯩꯔꯒ
ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯣꯏ ꯁꯔꯨꯛ ꯍꯦꯟꯖ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯅ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯥꯒꯤ ꯗꯝꯆꯥꯗ ꯃꯔꯥꯜ ꯍꯦꯛꯇ ꯄꯤꯁꯟꯕ ꯉꯝꯂꯤ ꯄ꯭ꯔꯤꯇꯤꯅ ꯆꯠꯂꯣ ꯊꯕꯛ ꯇꯧꯔꯣ ꯏꯅꯝꯃꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯦ ꯍꯦꯟꯖꯥꯗꯣ ꯂꯩꯗꯨꯅ ꯊꯧꯔꯛꯂꯤ ꯏꯁ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯣꯟꯊꯣꯛꯅꯕꯨ ꯊꯧꯖꯥꯜꯂꯤꯅꯤ ꯁꯥꯈ꯭ꯔꯦꯗ ꯄꯨꯔꯥ ꯁꯥꯌꯣꯟ ꯄꯨꯕꯤꯅꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯇꯨꯃꯤꯟ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯗꯥꯏꯅꯥꯁꯨ ꯃꯄꯥꯝꯗꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯄꯨꯁꯤꯟꯗꯨꯅ ꯌꯥꯑꯣꯡ ꯏꯟꯍꯜꯂꯦ ꯑꯗꯨꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯆꯤꯡꯂꯦꯟꯗ ꯀꯥꯞꯁꯤꯟꯅꯗꯨꯅ ꯋꯥ ꯀꯌꯥ ꯇꯝꯁꯤꯜꯂꯤ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ ꯏꯁꯥꯁꯦ ꯈꯤꯌꯨꯝ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯥꯒꯤ ꯏꯃꯥꯅꯩꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯂꯩꯕ ꯌꯥꯗꯅꯕ ꯑꯉꯥꯡ ꯑꯣꯏꯗꯅꯕ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯂꯦ ꯍꯥꯏꯁꯦ ꯆꯨꯝꯂꯅꯤꯀꯣ ꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ ꯆꯤꯡꯂꯦꯟ ꯋꯥꯗꯣ ꯌꯥꯅꯤꯡꯗꯅ ꯈꯨꯝꯂꯤ ꯉꯥꯏꯈꯣꯗ ꯇꯧꯏꯁꯨ ꯈꯪꯗꯦ ꯇꯧꯗꯦꯁꯨ ꯈꯪꯗꯦ ꯍꯦꯛꯇ ꯒꯤꯠ ꯅꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯗ ꯀꯩ ꯑꯀꯥꯏꯕ ꯇꯧꯔꯝꯗꯣꯏꯅꯣ ꯗꯥꯏꯅꯥꯗꯨ ꯀꯞꯂꯛꯂꯗꯨꯅ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯥ ꯃꯤ ꯂꯣꯏꯅꯃꯛ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯎꯅꯕ ꯐꯪꯗꯅ ꯂꯩꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯝꯇꯁꯨ ꯗꯗꯥꯅ ꯌꯦꯡꯉꯨꯅꯦ ꯆꯤꯡꯂꯦꯟꯗ ꯁꯥꯎꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯋꯥ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯠꯇ꯭ꯔꯒ ꯃꯤꯕꯨ ꯂꯣꯏꯅ ꯐꯠꯇꯕꯩ ꯄꯥꯛꯇ ꯆꯤꯡꯊꯒꯗ꯭ꯔꯣ ꯈꯜꯂꯨꯅꯦ ꯅꯪꯁꯨ ꯗꯥꯏꯅꯥꯗꯣ ꯍꯦꯟꯅ ꯃꯈꯣꯜ ꯀꯟꯈꯠꯂꯛꯇꯨꯅ ꯑꯣ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤ ꯑꯩꯒ ꯗꯗꯥꯒꯁꯦ ꯏꯇꯩ ꯏꯅꯥꯎ ꯅꯠꯇꯕ꯭ꯔꯣ ꯋꯥ ꯑꯃ ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯕꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯆꯤꯡꯂꯦꯟꯅ ꯁꯥꯎꯅ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯕꯗ ꯑꯩ ꯀꯩ ꯏꯟꯗꯕ ꯌꯥꯎꯈꯤꯒꯦ ꯍꯥꯏꯌꯨꯅꯦ ꯑꯩ ꯀꯩ ꯏꯟꯗꯕ ꯌꯥꯎꯈ꯭ꯔꯒꯦꯕ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯊꯥꯖꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯣꯏꯁꯤꯗ ꯁꯩꯇꯪꯂꯒ ꯂꯩꯔꯤꯁꯦ ꯏꯃꯨꯡꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕꯗ ꯕꯣꯕꯣꯗꯣ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯍꯩ ꯀꯔꯤ ꯇꯧꯅꯔꯦ ꯋꯥꯗꯨ ꯏꯪꯅ ꯇꯞꯅ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯣ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯀꯣ ꯋꯥꯗꯨ ꯈꯛ ꯑꯍꯜ ꯑꯣꯏꯅ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯕꯦꯃꯦꯝꯅ ꯇꯍꯥ ꯆꯦꯜꯂꯛꯂꯗꯨꯅ ꯀꯩꯗꯧ ꯍꯥꯏꯔꯣꯏꯅꯣ ꯑꯗꯨꯝ ꯈꯟꯅꯖꯁꯅꯨ ꯌꯥꯝ ꯄꯪꯉꯤꯅꯦ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ ꯑꯗꯨꯅꯅꯤ ꯈꯔꯁꯨ ꯇꯧꯖꯁꯅꯨ ꯕꯣꯕꯣꯗꯨ ꯁꯥꯎꯅꯤꯡꯅ ꯅꯪꯅ ꯀꯟꯈꯠꯇꯅ ꯇꯧꯕꯒꯤꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯀꯣ ꯃꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯇꯥꯖꯅꯤꯡꯗꯦꯗ ꯑꯃꯨꯛꯇ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯅꯥꯀꯣꯡꯁꯦ ꯍꯥꯡꯖꯗ꯭ꯔꯦ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯗꯤ ꯅꯆꯥ ꯋꯥꯔꯛꯄꯗ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯑꯗꯨꯅꯗꯤ ꯅꯇꯧ ꯇꯝꯕ ꯇꯥꯕꯅꯤ ꯕꯦꯃꯦꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯆꯤꯡꯂꯦꯟ ꯗꯥꯏꯅꯥꯁꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯁꯅꯥꯂꯦꯝꯕ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤ ꯃꯔꯨꯑꯣꯏꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯅꯠꯇꯦ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯗꯨꯒꯤ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯁꯤꯟꯕꯅꯤ ꯇꯨꯝꯗꯅ ꯂꯩꯔꯤꯕ ꯋꯥꯡꯊꯣꯏꯗꯨ ꯍꯧꯗꯣꯔꯛꯂꯤ ꯂꯩꯒꯦꯁꯨ ꯃꯇꯝ ꯈꯔ ꯂꯩꯒꯦꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯈꯣ ꯁꯔꯨꯞꯅ ꯀꯣꯜ ꯇꯧꯕꯁꯨ ꯅꯪꯅ ꯄꯥꯏꯗꯦ ꯋꯥꯡꯊꯣꯏ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯂꯤ ꯀꯩ ꯋꯥꯔꯤꯕꯨ ꯁꯥꯟꯅꯗꯣꯏꯕ ꯑꯩꯅ ꯍꯦꯟꯅ ꯁꯥꯟꯅꯖꯅꯤꯡꯗꯦ ꯃꯣꯏꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯀꯣꯜ ꯇꯧꯔꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯁꯅꯥꯂꯦꯝꯕꯅ ꯇꯞꯅ ꯍꯣꯏꯕ ꯆꯨꯝꯃꯦꯕ ꯑꯗꯣ ꯏꯆꯜꯗꯨꯒꯤ ꯀꯣꯜꯗꯤ ꯅꯪ ꯄꯥꯏꯕꯤꯕ ꯐꯩꯗꯅ ꯋꯥꯡꯊꯣꯏ ꯈꯨꯝꯂꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯅꯥꯂꯦꯝꯕ ꯑꯃꯨꯛꯁꯨ ꯅꯣꯏ ꯇꯦꯝꯃꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯋꯥꯔꯤꯗ ꯇꯥꯕꯗ ꯈꯣꯏꯗꯧ ꯁꯧꯒꯠꯂꯤ ꯋꯥꯔꯤꯁꯤꯡꯗꯨ ꯑꯝꯇ ꯆꯤꯊꯗꯅ ꯇꯝꯂꯕ ꯃꯥꯜꯂꯤ ꯁꯅꯥꯂꯦꯝꯕꯅ ꯋꯥꯡꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥ ꯈꯪꯂꯝꯂꯤꯕꯗꯣ ꯃꯥꯁꯨ ꯋꯥꯈꯜ ꯄꯤꯛꯃꯟꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯃꯂꯌꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤꯅ ꯀꯩ ꯏꯕꯥꯅꯤ ꯄꯥꯔꯒ ꯌꯨ ꯄꯪꯊꯛꯇ ꯊꯛꯄꯗꯨꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣꯏ ꯋꯥꯡꯊꯣꯏ ꯋꯥꯗꯤ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯁꯥꯟꯅꯊꯣꯛꯁꯤ ꯅꯣꯏꯗꯩ ꯂꯩꯕꯁꯦ ꯌꯥꯝ ꯌꯦꯠꯂꯕ ꯁꯅꯥꯂꯦꯝꯕꯅ ꯊꯨꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯅꯨꯀꯣ ꯑꯩꯅ ꯁꯤꯗ ꯍꯦꯛ ꯊꯣꯔꯛꯄꯗꯩ ꯅꯣꯏꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯁꯥꯎꯔꯤꯔꯣꯅ ꯑꯗꯨꯒꯤꯗꯤꯅꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗꯨꯅꯤ ꯋꯥꯡꯊꯣꯏ ꯇꯞꯅ ꯈꯨꯝꯂꯛꯂꯤ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪ ꯁꯪꯒ꯭ꯔꯝ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯁꯅꯥꯂꯦꯝꯕ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯅꯣꯝꯂꯗꯨꯅ ꯅꯤꯡꯁꯤꯡꯉꯤ ꯑꯉꯥꯡꯗꯤ ꯌꯥꯝ ꯆꯥꯍꯧꯔꯦ ꯃꯁꯛꯁꯨ ꯌꯥꯝ ꯅꯨꯡꯁꯤꯍꯧꯔꯦ ꯋꯥꯡꯊꯣꯏ ꯑꯃꯨꯛꯀꯁꯨ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯑꯩꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯅ ꯑꯩꯅ ꯍꯦꯛꯇ ꯈꯪꯂꯨꯕ ꯃꯌꯥꯝꯁꯤꯅ ꯏꯍꯧ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯑꯃꯁꯨ ꯂꯣꯏꯅ ꯀꯥꯏꯅꯈꯤꯕ ꯁꯅꯥꯂꯦꯝꯕ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯛꯂꯤ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯋꯥꯡꯊꯣꯏ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯄ꯭ꯔꯤꯇꯤꯒ ꯑꯩꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯔꯦ ꯚꯥꯏ ꯁꯅꯥꯂꯦꯝꯕ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯂꯗꯨꯅ ꯍꯥ ꯅꯪ ꯃꯥꯕꯨ ꯍꯧꯖꯤꯛꯁꯨ ꯀꯧꯅꯔꯤꯕ
ꯃꯌꯥꯝꯅ ꯉꯥꯏꯍꯧꯔꯤꯕ꯭ꯔꯥ? ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯌꯥꯝꯕꯨꯡ ꯃꯉꯣꯟꯗ ꯀꯩꯁꯨ ꯆꯩꯔꯔꯣꯏꯅ ꯍꯥꯏꯕꯤꯒꯦꯔꯥ? ꯁꯤꯕꯥꯏ, ꯀꯩ ꯃꯔꯤꯅꯣ? ꯑꯩ ꯃꯥꯒ ꯑꯝꯇꯪ ꯎꯅꯍꯟꯕ ꯌꯥꯒꯗ꯭ꯔꯥ? ꯋꯥꯡꯊꯣꯏ ꯁꯅꯥꯂꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯃꯨꯛꯂꯤ꯫ ꯎꯅꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯃꯇꯨꯡ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗꯨꯗ ꯅꯪꯕꯨ ꯎꯠꯇꯨꯅ ꯑꯩꯅ ꯀꯔꯦꯝꯅꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯍꯦꯟꯖꯥ ꯃꯥꯂꯤꯌꯥꯒꯤ ꯀꯥꯗꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯀꯤꯕꯤ ꯑꯅꯤꯗꯨꯅ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯥꯛꯁꯦ ꯂꯧꯊꯣꯛꯇꯨꯅ ꯊꯝꯖꯍꯧꯔꯒꯦ꯫ ꯑꯩ ꯆꯥ ꯆꯥꯗꯕ ꯇꯨꯃꯤꯟ ꯇꯨꯝꯈ꯭ꯔ ꯂꯣꯏꯔꯦ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯖꯗꯨꯅ ꯍꯦꯟꯖꯥꯗꯨ ꯆꯥꯛ ꯊꯣꯡꯒꯠꯂꯤ꯫ ꯈꯪꯍꯧꯗꯦ ꯍꯦꯟꯖꯥꯒꯤ ꯇꯨꯡꯗꯒꯤ ꯃꯆꯦꯟꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯟꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯈ꯭ꯔꯦ꯫ ꯍꯦꯟꯖꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯄꯗꯗꯤ ꯏꯉꯥꯟ ꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯗꯨꯅ ꯍꯦꯟꯖꯥ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯁꯝ ꯐꯣꯏꯈꯤꯕ꯫ ꯍꯦꯟꯖꯥꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯈꯪꯂꯨꯗꯕꯅꯤꯅ ꯉꯛꯅ ꯃꯈꯨꯠꯇꯨ ꯀꯟꯊꯣꯔꯛꯄꯁꯨ ꯉꯝꯗꯅ ꯂꯩꯔꯤ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯁꯦ ꯊꯥꯗꯣ ꯍꯥꯏꯔꯒ ꯁꯤꯃꯤ! ꯄꯩꯁꯤꯟꯈ꯭ꯔꯤꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯝꯗ ꯐꯣꯏꯕ ꯌꯥꯎꯔꯛꯂꯤ꯫ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃꯈꯛ ꯇꯞꯅ ꯆꯦꯛ ꯂꯥꯛꯄꯅꯤ꯫ ꯃꯌꯥꯝ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯄ꯭ꯔꯞ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩ, ꯀꯗꯥꯏꯅꯣ ꯁꯤꯗ? ꯁꯦ, ꯊꯥꯗꯣꯛꯁꯦ, ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯗꯣꯛꯇꯔꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯇꯨꯃꯤꯟ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯨꯅ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝꯗꯨ ꯏꯆꯤꯛ ꯆꯤꯛ ꯍꯧꯔꯦ꯫ ꯍꯦꯟꯖꯥꯗꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯗꯣꯛꯇꯔ ꯚꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯒꯤꯅꯣ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯗ ꯅꯁꯝ ꯐꯣꯏꯔꯒ ꯀꯞꯄꯤꯗꯦ? ꯄꯛꯆꯗꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯃꯌꯥꯝꯗꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ, ꯍꯤꯗꯥꯛ ꯆꯥꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗꯩ ꯍꯥꯟꯅ ꯍꯤꯗꯥꯛ ꯆꯥꯊꯣꯛꯂꯁꯤ꯫ ꯍꯦꯟꯖꯥ ꯄꯤꯇꯅ ꯊꯜꯂꯕ ꯃꯃꯥꯏꯗꯣ ꯅꯟꯈꯠꯂꯛꯇꯨꯅ ꯚꯛꯇꯗ ꯌꯦꯡꯖꯔꯛꯂꯤ꯫ ꯑꯩꯗꯤ ꯀꯩꯒꯤ ꯒꯨꯂꯤ ꯆꯥꯗꯣꯏꯕ? ꯑꯩ ꯅꯥꯗꯤ꯫ ꯚꯛꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯣꯏꯊꯨꯝꯅꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯥꯗꯕ ꯃꯤꯁꯨ ꯍꯤꯗꯥꯛ ꯄꯤꯖꯕ ꯌꯥꯏꯅ꯫ ꯑꯅꯥꯕ ꯃꯤ ꯈꯛꯇ ꯍꯤꯗꯥꯛ ꯄꯤꯖꯔꯗꯤ ꯂꯩꯅꯥ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯅꯥꯔꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯁꯦ ꯍꯥꯏꯅꯅꯦ꯫ ꯂꯥꯎꯅꯔꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤ ꯑꯣꯏꯅꯤ? ꯚꯛꯇ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯍꯦꯟꯖꯥꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯅꯨꯄꯥ ꯑꯃ ꯄꯨꯈꯝ ꯄꯥꯏꯔꯒ ꯃꯈꯨꯠꯇꯨ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯖꯨꯜꯗꯨꯗ ꯂꯦꯞꯂꯒ ꯈꯤꯡꯂꯛꯄꯅꯤ꯫ ꯚꯛꯇ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯅꯣꯏ ꯆꯠꯂꯣ꯫ ꯁꯥꯎꯁꯨ ꯁꯥꯎꯗꯦ, ꯅꯣꯛꯁꯨ ꯅꯣꯛꯇꯦ, ꯏꯆꯝ ꯆꯝꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯂꯤ ꯍꯥꯏꯕꯅꯤ꯫ ꯍꯦꯟꯖꯥꯁꯨ ꯇꯞꯅ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯑꯩ ꯁꯤꯗ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯌꯨꯝ ꯂꯩꯖꯩꯌꯦ꯫ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ꯫ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ? ꯍꯤꯗꯥꯛ ꯆꯥꯁꯤꯁꯦ꯫ ꯍꯦꯟꯖꯥ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯎꯔꯤ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯇꯨꯅ ꯗꯣꯛꯇꯔ, ꯑꯩ ꯉꯥꯎꯗꯤꯌꯦ꯫ ꯑꯩ ꯉꯥꯎꯗꯕ ꯑꯁꯦꯡꯕꯅꯦ꯫ ꯚꯛꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯅꯥꯅ ꯅꯪ ꯉꯥꯎꯋꯦꯅ ꯍꯥꯏꯅꯣ? ꯑꯩꯕꯨ ꯅꯪ ꯉꯥꯎꯋꯦꯅ ꯍꯥꯏꯈꯤꯕ꯭ꯔꯅꯦ? ꯚꯛꯇ ꯌꯥꯝ ꯆꯤꯡꯂꯦꯝꯃꯤ꯫ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯗꯒꯤ ꯉꯥꯡꯊꯣꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯖꯕꯒꯨꯝ ꯇꯧꯔꯤ꯫ ꯏꯪꯅ ꯂꯦꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯉꯁꯤ ꯍꯦꯟꯖꯥꯅ ꯎꯔꯤꯕ ꯃꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯐꯖꯕ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯆꯪꯗꯦ꯫ ꯋꯥꯈꯜ ꯃꯥꯅ ꯋꯥꯔꯤꯉꯩ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕꯒꯤ ꯅꯤꯁꯥ ꯀꯥꯔꯣꯅꯤ? ꯚꯛꯇ ꯋꯥꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯉꯥꯎꯕꯁꯤꯁꯨ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯉꯥꯎꯕ꯫ ꯀꯔꯝ ꯑꯣꯏꯔꯛꯄꯅꯣ ꯁꯤꯅ? ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯏ꯫ ꯄ꯭ꯔꯤꯇꯤ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯁꯥ ꯑꯃꯗ ꯂꯩꯔꯤ꯫ ꯑꯉꯥꯡ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦꯗꯅ꯫ ꯅꯪꯕꯨ ꯑꯣꯏꯅ ꯊꯝꯕꯤꯔꯤꯕ ꯃꯐꯝꯗꯨꯅ ꯅꯪꯒꯤ ꯆꯞ ꯆꯥꯔꯕ ꯃꯐꯝꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ꯫ ꯄ꯭ꯔꯤꯇꯤ ꯍꯦꯟꯖꯥꯕꯨ ꯅꯨꯡꯁꯤꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯃ ꯐꯪꯗꯕꯩ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯇꯧꯖꯕꯩ ꯋꯥꯅꯤ꯫ ꯉꯁꯤꯗꯤ ꯄꯦꯜꯂꯔꯅꯤ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯃꯊꯪ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯃꯥꯏ ꯄꯥꯛꯂꯅꯤ꯫ ꯃꯊꯪꯗꯅ ꯃꯥꯂꯤꯌꯥꯒꯤ ꯇꯥꯔꯦꯗꯅ꯫ ꯂꯨꯋꯥꯡꯗꯨ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯄ꯭ꯔꯤꯇꯤꯗꯨ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯟꯈꯤꯗꯨꯅ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯇꯥꯆꯧꯗꯤ? ꯂꯨꯋꯥꯡꯗꯨ ꯇꯞꯅ ꯑꯩꯈꯣꯏ ꯍꯦꯟꯖꯥꯗꯤ ꯉꯔꯥꯡꯗꯩ ꯎꯗꯦ, ꯀꯔꯥꯏ ꯆꯠꯈ꯭ꯔꯕ? ꯄ꯭ꯔꯤꯇꯤꯗꯨ ꯄꯩꯊꯣꯛꯂꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯦꯟꯅꯔꯒ ꯂꯩꯌꯨ ꯍꯥꯏꯔꯣ?
ꯑꯩꯁꯨ ꯋꯥꯔꯤ ꯏꯁꯥꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯖꯔꯤꯕꯅꯤ ꯂꯨꯋꯥꯡ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯅ ꯍꯦꯔꯥ ꯆꯨꯝꯅꯗ ꯍꯪꯕꯅꯤ ꯑꯩꯅ ꯁꯤ ꯍꯪꯕꯗ ꯀꯌꯥꯝ ꯀꯥꯏꯔꯛꯀꯦꯅꯦ ꯅꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯄ꯭ꯔꯤꯇꯤꯗꯨ ꯁꯥꯎꯔꯞ ꯎꯁꯤꯠꯇꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯄ꯭ꯔꯤꯇꯤꯗꯨ ꯈꯨꯗꯧ ꯊꯤꯠꯈ꯭ꯔꯦ ꯇꯥꯅꯤꯡꯗꯦ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯉꯥꯡ ꯑꯝꯇꯪ ꯌꯥꯍꯟꯁꯦ ꯍꯥꯏꯅ ꯗꯥꯆꯧꯗ ꯍꯥꯏꯕꯁꯨ ꯗꯥꯆꯧꯅ ꯌꯥꯕꯤꯕ꯭ꯔꯣ ꯁꯨꯝ ꯑꯦꯕꯣꯔꯁꯟ ꯇꯧꯕꯁꯦ ꯀꯣꯟꯅ ꯑꯉꯥꯡ ꯄꯥꯝꯂꯛꯑꯀꯥꯟꯗꯅꯦ ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯅ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯈꯟꯊꯕꯤꯗ꯭ꯔꯕꯣ ꯂꯨꯋꯥꯡ ꯊꯋꯥ ꯁꯥꯗꯅ ꯑꯉꯥꯡꯇ ꯍꯥꯏꯅꯣꯏꯅ ꯊꯕꯛ ꯑꯃꯇ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯣꯏꯅ ꯈꯪꯄꯣꯠꯇꯦꯅꯦ ꯄ꯭ꯔꯤꯇꯤꯗꯨ ꯁꯥꯎꯅ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯇꯣꯝꯕꯤ ꯊꯤꯔꯤꯒꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯎꯕꯩ ꯋꯥꯅꯤꯅꯦ 이몽 만용의 프로블em ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯈꯪꯄꯣꯟꯇꯦ ꯗꯥꯆꯧꯅꯁꯨ ꯀꯩꯁꯨ ꯈꯪꯄꯣꯟꯇꯦ ꯂꯨꯋꯥꯡꯗ ꯐꯩꯅ ꯌꯦꯡꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯑꯩꯗꯤ ꯂꯣꯟꯅꯕꯤ ꯄꯥꯝꯗꯦ ꯑꯩꯒꯤ ꯆꯥꯛꯊꯨꯡ ꯑꯃꯕꯨ ꯇꯪꯈꯥꯏ ꯌꯦꯟꯃꯤꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯕꯗꯣ ꯑꯩꯗꯤ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ ꯗꯥꯆꯧꯁꯤꯕꯨ ꯚꯥꯞ ꯀꯩꯝ ꯇꯥꯗ꯭ꯔꯕꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯉꯝꯃꯤꯁꯤꯕꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯂꯨꯋꯥꯡꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯑꯩꯒꯤ ꯀꯣꯛ ꯅꯣꯏꯅ ꯎꯕ ꯅꯠꯇꯦ ꯅꯣꯏꯅ ꯆꯕꯦꯡ ꯉꯥꯡꯕ ꯑꯩ ꯄꯥꯝꯗꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯣꯏꯒꯤ ꯀꯩ ꯋꯥꯠꯀꯦ ꯀꯩꯁꯨ ꯋꯥꯠꯇꯦ ꯁꯅꯥ ꯂꯨꯄꯥ ꯀꯔꯤꯝꯇ ꯋꯥꯠꯇꯦꯅ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯃꯗꯤ ꯋꯥꯠꯂꯤ ꯑꯩ ꯏꯃꯥꯗ ꯆꯥꯛꯊꯨꯡ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯗꯥꯆꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯉꯝꯃꯣꯏꯗꯣꯏꯅꯣ ꯂꯨꯋꯥꯡ ꯁꯥꯎꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯑꯩꯅ ꯇꯧꯔꯛꯄ ꯄꯣꯠꯇ ꯀꯣꯏꯡ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯔꯗꯤ ꯂꯩꯈ꯭ꯔꯣꯗꯅ ꯕꯛꯇ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯇꯨꯃꯤꯟ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯔꯛꯂꯤꯁꯤ ꯀꯨꯏꯔꯦ ꯃꯆꯤ ꯑꯃꯗ ꯐꯝꯂꯤ ꯍꯦꯟꯖꯥꯒꯤ ꯋꯥꯈꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯤ ꯍꯦꯟꯖꯥꯒꯤ ꯁꯛꯇꯝ ꯅꯪꯁꯦ ꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯝ ꯈꯪꯗ꯭ꯔꯦ ꯍꯌꯦꯡꯃꯛ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯍꯟꯗꯕ ꯌꯥꯗꯦ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯦꯟꯖꯥ ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯍꯦꯟꯖꯥꯅ ꯂꯩꯔꯤꯕ ꯁꯦꯟꯇꯔꯗꯨꯒꯤ ꯕꯛꯇꯅ ꯄꯨꯕꯅꯤ ꯉꯁꯤ ꯍꯞꯇꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯤ ꯃꯥꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯊꯕꯛ ꯃꯐꯝꯁꯤ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯁꯦꯟꯇꯔꯁꯤꯅ ꯑꯣꯏꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯧꯅꯔꯕ ꯃꯇꯨꯡ ꯕꯛꯇ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯍꯦꯟꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯦꯟꯖꯥꯗꯨ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯗꯣꯛꯇꯔ ꯕꯛꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯆꯥꯔꯦ ꯗꯣꯛꯇꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯆꯥꯔꯛꯏ ꯁꯤꯗ ꯑꯗꯨꯝ ꯗ꯭ꯌꯨꯇꯤ ꯄꯨꯕꯤꯕ꯭ꯔꯥ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯃꯌꯥꯝꯗꯒꯤ ꯑꯩꯒ ꯈꯔ ꯈꯦꯠꯅꯕ꯭ꯔꯥ ꯕꯛꯇ ꯃꯈꯣꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯗꯨꯅ ꯑꯗꯣ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ ꯅꯪ ꯁꯦꯡꯅ ꯈꯨꯝꯒꯦꯔꯥ ꯍꯦꯟꯖꯥ ꯄꯤꯇꯅ ꯊꯜꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯇꯞꯅ ꯌꯦꯡꯖꯔꯛꯂꯒ ꯍꯌꯦꯡ ꯍꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯍꯪꯕꯤꯔꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯗꯣꯛꯇꯔ ꯍꯣꯏ ꯆꯪꯈ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯦꯟꯖꯥ ꯃꯨꯟꯅ ꯌꯦꯡꯂꯝꯗꯨꯅ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯋꯥꯡꯊꯣꯏ ꯁꯅꯥꯂꯤꯕ ꯍꯣꯏꯒꯤ ꯇꯦꯔꯦꯁ ꯃꯊꯛꯇꯨꯗ ꯂꯦꯞꯂꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨꯅ ꯃꯁꯥꯗ ꯌꯩꯍꯜꯂꯤ ꯏꯇꯩꯃ ꯃꯥꯂꯤꯌꯥ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯑꯅꯤ ꯐꯠꯇ꯭ꯔꯕ ꯑꯅꯤꯗꯨꯒꯤ ꯃꯤꯆꯩꯐꯝ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯦ ꯅꯣꯏꯒꯤꯗꯃꯛꯇꯅꯤꯀꯣ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯕ ꯇꯥꯔꯤ ꯁꯅꯥꯂꯤꯕ ꯀꯥꯔꯛꯇꯨꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤ ꯕꯤꯌꯔ ꯕꯣꯇꯜ ꯑꯃ ꯂꯥꯟꯁꯤꯜꯂꯛꯂꯗꯨꯅ ꯆꯥꯛ ꯊꯦꯡꯅ ꯆꯥꯁꯦ ꯍꯥꯏꯔꯣ ꯋꯥꯡꯊꯣꯏ ꯇꯞꯅ ꯕꯤꯌꯔꯗꯣ ꯁꯤꯞ ꯑꯃ ꯆꯤꯡꯂꯗꯨꯅ ꯍꯣꯏ ꯈꯔ ꯊꯦꯡꯅ ꯆꯥꯁꯦ ꯑꯗꯣ ꯚꯥꯏ ꯑꯩ ꯀꯩꯅꯣꯝꯇ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯪ ꯀꯩ ꯋꯥꯠꯂꯤꯒꯦ ꯋꯥꯡꯊꯣꯏ ꯋꯥꯗꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯨꯟꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯩ ꯌꯨꯝꯗꯗꯤ ꯍꯜꯂꯔꯣꯏꯒꯦ ꯃꯐꯝ ꯑꯃꯗ ꯑꯩ ꯂꯩꯔꯒꯦ ꯁꯅꯥꯂꯤꯕ ꯅꯨꯡꯉꯥꯏꯇꯅ ꯅꯪ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯚꯥꯏ ꯋꯥꯡꯊꯣꯏꯗꯨ ꯅꯣꯛꯂꯗꯨꯅ ꯅꯠꯇꯦꯗ ꯚꯥꯏ ꯅꯨꯡꯉꯥꯏꯕꯩ ꯋꯥꯗꯤ ꯌꯨꯝꯗ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯏꯔꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯃꯥꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕ ꯅꯠꯇ꯭ꯔꯁꯨ ꯃꯟꯗꯤꯔꯒꯨꯝꯂꯕ ꯌꯨꯝꯗꯨꯅ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯌꯨꯝꯗꯣ ꯅꯪꯒꯤꯁꯤꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯆꯠꯇꯕ ꯌꯥꯗꯕ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯚꯥꯏ ꯁꯅꯥꯂꯦꯝꯕ ꯊꯣꯏꯅ ꯍꯦꯟꯅ ꯌꯦꯠꯀꯦ ꯈꯜꯂꯨꯗ꯭ꯔꯦ ꯋꯥꯡꯊꯣꯏꯒ ꯃꯥꯒ ꯇꯤꯟꯅꯔꯛꯄꯁꯤ ꯀꯨꯏꯔꯦ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕꯅꯤ ꯍꯣꯏ ꯅꯪꯅ ꯐꯗꯧꯕ ꯃꯐꯝ ꯑꯃꯗ ꯂꯩ ꯑꯗꯣ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯚꯥꯏ ꯋꯥꯡꯊꯣꯏ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅ ꯁꯅꯥꯂꯦꯝꯕꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯐꯔꯦ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯑꯩ ꯆꯠꯂꯒꯦ ꯚꯥꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯅꯤ ꯋꯥꯡꯊꯣꯏ ꯁꯪꯒ꯭ꯔꯥꯝꯒꯤꯗ ꯂꯥꯛꯂꯤ
ꯁꯪꯒ꯭ꯔꯥꯝꯁꯨ ꯋꯥꯡꯊꯣꯏ ꯎꯕꯗ ꯉꯛꯅ ꯆꯤꯟꯁꯤꯜꯂꯛꯂꯤ꯫ ꯑꯥꯏ ꯀꯗꯣꯝꯗꯩꯅꯣ? ꯋꯥꯡꯊꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯅꯪꯒꯤꯗ ꯂꯥꯛꯄꯅꯦ꯫ ꯀꯣꯏꯒꯅꯨ ꯍꯦꯛꯇ ꯆꯪꯉꯣ꯫ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯂꯤ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯡꯉꯥꯏꯔꯤꯀꯣ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ? ꯋꯥꯡꯊꯣꯏꯅ ꯇꯞꯅ ꯅꯨꯡꯉꯥꯏꯕ ꯃꯔꯨ ꯍꯨꯜꯂꯛꯄꯗ ꯑꯋꯥꯕ ꯑꯃꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦꯗ꯫ ꯁꯪꯒ꯭ꯔꯥꯝꯁꯨ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ, ꯂꯨꯋꯥꯡꯒꯤ ꯊꯕꯛ ꯃꯈꯥꯗ ꯇꯧꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯤꯊꯗꯅ ꯈꯪꯂꯤꯕꯅꯤ꯫ ꯍꯪꯗ ꯌꯥꯗꯒꯨꯝ ꯍꯪꯂꯤꯕꯅꯤ꯫ ꯁꯪꯒ꯭ꯔꯥꯝ ꯋꯥꯗꯨ ꯊꯩꯗꯣꯛꯂꯗꯨꯅ ꯄ꯭ꯔꯤꯇꯤꯗꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯣ? ꯋꯥꯡꯊꯣꯏꯗꯨ ꯁꯥꯎꯅ ꯅꯪꯒꯤ ꯅꯆꯥ ꯅꯤꯡꯊꯦꯝꯁꯦ ꯅꯠꯇꯅ ꯃꯄꯨꯟꯁꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯣꯏꯗꯕ ꯅꯨꯄꯤꯅꯤ ꯃꯥꯗꯤ꯫ ꯄꯥꯞ ꯀꯌꯥꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯔꯣꯏ꯫ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯁꯥꯐ ꯃꯥ ꯐꯪꯂ ꯃꯥꯜꯂꯦ꯫